Chahi manga khakta ngairibi nupimacha ama telanga marina panbadagi leikhidre. Hyderabad ke Kukatpalida mapaga loinana gari machada chatlingaida sutntagi chahi manga khakta ngairibi Nisbika Aditya gi mangakta government na ban tausinkraba China lomdagi pusilakba telanga paibada sizinaba lang makhal ama thukibani. Macha nupina kappa makhol tarakpadi mapana yenglubada angang adu ingakta ngaiduna leirambadagi manak nakwa hospital da pukhatki adubu laibak thibadi doctor singna angang adu asiba hakchang oina bukhalakle haina phongdoklakhi. Thogdok asiga mari leinana Kukatpalli police na case ama register tawkhibaga loinana ben tawkhraba telanga mari asi karamna mafam aduda sizinnaram leibano haina thizinba hokhibada natana dukan singda red chachaduna lang makhal asi yonbra haina yengsinkhre.